ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯆꯤꯡꯃꯤꯁꯤꯡꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯈꯨꯏꯒꯥꯏ꯫ ꯊꯥꯏꯅ ꯃꯃꯥꯡꯗ ꯂꯣꯅꯦ ꯈꯨꯜꯗ ꯃꯤꯔꯣꯟꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯥꯅ ꯁꯝ ꯄꯨꯗꯨꯅ ꯂꯩꯍꯧꯂꯥ ꯍꯦꯛꯄ ꯆꯠꯄꯗ ꯂꯝꯕꯤꯗ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯈꯪꯗꯨꯅ "ꯍꯦ ꯄꯣꯂꯥꯡꯒꯣꯡ" ꯍꯥꯏꯅ ꯈꯪꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯁꯨ ꯃꯥꯕꯨ ꯎꯕꯗ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯃꯤꯠ ꯆꯥꯟꯅꯗꯨꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨ ꯆꯠꯀꯦ ꯈꯟꯗꯦ, ꯃꯥꯁꯨ ꯀꯤꯗꯨꯅ ꯆꯦꯟꯒꯦ ꯅꯤꯡꯗꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯅꯔꯕ ꯃꯇꯨꯡꯗ ꯃꯤꯔꯣꯟꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯂꯥꯏꯔꯦꯟꯗ ꯌꯦꯡꯂꯒ "ꯍꯥ ꯂꯥꯏꯔꯦꯟ, ꯅꯍꯥꯛ ꯑꯁꯦ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ꯫ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕꯤ ꯄꯪꯂꯕꯤ ꯅꯨꯄꯤꯅꯤ꯫ ꯑꯩꯅ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪꯒ ꯑꯩꯒ ꯎꯅꯕ ꯃꯇꯝ ꯑꯁꯤꯗ ꯅꯪꯅ ꯉꯝꯂꯦ ꯑꯩꯕꯨ ꯍꯥꯠꯄ, ꯑꯩꯅ ꯉꯝꯂꯦ ꯅꯪꯕꯨ ꯍꯥꯠꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛꯇꯤ ꯅꯨꯄꯤ ꯑꯣꯏꯕꯅ ꯏꯄꯥꯡꯒꯜ ꯏꯊꯧꯅꯥ ꯂꯩꯇꯦ, ꯁꯥ ꯐꯥꯔꯒ ꯄꯨꯕꯁꯨ ꯉꯝꯗꯦ꯫ ꯑꯩꯒꯤ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯏꯆꯥ ꯑꯁꯤ ꯅꯪꯒ ꯊꯦꯡꯅꯕ ꯉꯝꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯆꯒꯦ꯫ ꯑꯩꯅ ꯄꯣꯛꯀꯗꯧꯔꯤꯕ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯃꯔꯥꯏꯕꯛ ꯐꯕꯗꯒꯤ ꯅꯪꯒ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ꯫ ꯅꯕꯥꯅꯤ ꯈꯪꯅꯅꯕ ꯏꯆꯥ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯀꯈꯨꯏꯒꯥꯏ ꯊꯣꯟꯒꯦ꯫ ꯏꯆꯥ ꯅꯨꯄꯥꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯗꯨꯅ ꯃꯄꯥꯡꯒꯜ ꯁꯔꯦꯞ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯉꯁꯤ ꯅꯪꯒ ꯎꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯀꯦ꯫ ꯅꯪꯁꯨ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯉꯥꯏꯕ ꯉꯝꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯉꯥꯏꯕꯤꯔꯣ꯫ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯒꯅ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯏꯃꯥꯡꯗꯒꯤ ꯆꯠꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯃꯤꯔꯣꯟꯕꯤ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯔꯦꯟ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯒꯦ ꯈꯜꯂꯦ꯫ ꯂꯥꯏꯔꯦꯟꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯥꯅ ꯍꯥꯏꯖꯕꯗꯨ ꯌꯥꯕꯤꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯠꯂꯤꯕ ꯈ꯭ꯋꯥꯡꯆꯦꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯐꯩꯖꯥ ꯀꯣꯜꯂꯦ꯫ ꯃꯗꯨ ꯂꯥꯏꯔꯦꯟꯒꯤ ꯃꯀꯣꯛ ꯃꯌꯥꯗ ꯊꯝꯂꯦ꯫ "ꯍꯦ ꯂꯥꯏꯔꯦꯟ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯏꯆꯥꯅꯨꯄꯥ ꯆꯥꯎꯗ꯭ꯔꯤ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯕꯤꯒꯦ ꯌꯥꯕꯤꯔꯕꯅꯤꯅ ꯑꯩꯅ ꯊꯝꯖꯔꯤꯕ ꯐꯩꯖꯥ ꯑꯁꯤꯅ ꯃꯣꯟꯈꯥꯡ ꯑꯣꯏꯔꯒ ꯄꯣꯊꯥꯗꯨꯅ ꯉꯥꯏꯕꯤꯌꯨ꯫" ꯃꯤꯔꯣꯟꯕꯤ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯔꯣꯜ ꯈꯪꯂꯕ ꯂꯥꯏꯔꯦꯟ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯩꯖꯥ ꯃꯊꯛꯇ ꯃꯀꯣꯛ ꯊꯥꯡꯒꯠꯇꯨꯅ ꯍꯤꯞꯄꯒꯨꯝꯅ ꯂꯩꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯍꯔꯥꯎꯔꯦ꯫ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯅꯒꯨꯝꯁꯤ ꯍꯥꯏꯔꯝꯂꯒ ꯃꯤꯔꯣꯟꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯩꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯇꯨꯅ ꯂꯥꯏꯔꯦꯟ ꯑꯗꯨ ꯂꯩꯔꯤꯕ꯭ꯔꯥ ꯌꯦꯡꯕꯗ ꯂꯦꯡꯗꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯨꯄꯤ ꯑꯗꯨ ꯊꯥꯁꯤꯡ ꯁꯨꯔꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ꯫ ꯃꯉꯥꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯈꯨꯏꯒꯥꯏ ꯊꯣꯜꯂꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯌꯣꯛꯅ ꯌꯣꯛꯅ ꯃꯥꯅ ꯃꯤꯔꯣꯜꯂꯤꯉꯩꯗ ꯍꯥꯏꯅꯈꯤꯕ ꯂꯥꯏꯔꯦꯟ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝꯗꯨꯗ ꯂꯦꯡꯗꯅ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯌꯦꯡꯕ ꯂꯥꯛꯄꯗ ꯃꯥꯅ ꯄꯤꯔꯝꯕ ꯐꯩꯖꯥ ꯑꯗꯨꯗ ꯃꯣꯟꯈꯥꯡꯅꯗꯨꯅ ꯂꯥꯏꯔꯦꯟ ꯑꯗꯨ ꯂꯦꯡꯗꯅ ꯃꯌꯥ ꯀꯥꯊꯣꯛꯇꯨꯅ ꯃꯃꯥꯡꯗ ꯆꯠꯄ ꯁꯥ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯆꯤꯡꯁꯤꯟꯗꯨꯅ ꯆꯥꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯥꯅ ꯆꯥꯕꯒꯤ ꯁꯥꯒꯤ ꯎꯆꯦꯛꯀꯤ ꯁꯔꯨ ꯁꯌꯥꯡꯅ ꯃꯅꯥꯛꯇ ꯂꯩꯄꯨꯡꯒꯨꯝꯅ ꯄꯩꯗꯨꯅ ꯂꯩ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯑꯀꯤꯕ ꯂꯩꯇꯅ ꯂꯥꯏꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ "ꯍꯦ ꯂꯥꯏꯔꯦꯟ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯀꯤ ꯊꯧꯖꯥꯜꯗꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯄꯣꯛꯆꯔꯦ꯫ ꯃꯃꯤꯡꯁꯨ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯀꯈꯨꯏꯒꯥꯏ ꯊꯣꯜꯂꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯣꯏꯔꯤ, ꯆꯠꯄꯗꯃꯛ ꯉꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯈꯪ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯏꯃꯥ ꯏꯆꯥ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯂꯥꯛꯀꯦ꯫" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯃꯆꯥꯅꯨꯄꯥ ꯀꯈꯨꯏꯒꯥꯏ ꯆꯥꯎꯅꯅꯕ ꯌꯣꯛꯆꯈꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯀꯈꯨꯏꯒꯥꯏꯁꯨ ꯄꯥꯈꯪ ꯐꯥꯔꯛꯂꯦ꯫ ꯅꯣꯡꯃ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯆꯥꯅꯨꯄꯥꯗ ꯃꯥꯅ ꯃꯤꯔꯣꯜꯂꯤꯉꯩꯗ ꯂꯩꯍꯧꯂꯥ ꯍꯦꯛꯄ ꯆꯠꯄꯗ ꯂꯥꯏꯔꯦꯟꯒ ꯎꯅꯗꯨꯅ ꯉꯥꯡꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯂꯤꯗꯨꯅ ꯇꯥꯍꯜꯂꯦ꯫ ꯏꯃꯥꯒ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯦꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫
ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯈꯨꯏꯒꯥꯏ ꯍꯣꯏ ꯃꯥꯏ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯛꯇꯨꯅ ꯂꯩꯈꯤ꯫ ꯃꯆꯥꯒꯤ ꯆꯤꯡꯅꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥꯅ "ꯏꯕꯨꯡꯉꯣ, ꯅꯕꯨꯛꯅꯤꯡꯗ ꯀꯔꯤꯃꯠꯇ ꯆꯤꯡꯅꯔꯨꯒꯅꯨ, ꯅꯍꯥꯛꯀꯤ ꯅꯔꯥꯏꯕꯛ ꯐꯕꯗꯒꯤ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ ꯈꯜꯂꯨ꯫ ꯆꯥꯎꯔꯕ ꯂꯥꯏꯔꯦꯜ ꯑꯗꯨ ꯑꯆꯝꯕ ꯂꯥꯏꯔꯦꯜ ꯅꯠꯇꯦ, ꯂꯥꯏ ꯑꯣꯏꯔꯕꯅꯤ, ꯃꯥꯕꯨ ꯅꯪꯅ ꯐꯥꯒꯗꯕ ꯅꯠꯇꯦ꯫ ꯏꯃꯥꯅ ꯈꯨꯟꯖꯥꯗ ꯋꯥꯀꯠꯂꯒ ꯁꯥꯒꯩꯒꯤ ꯅꯄꯥ-ꯅꯇꯣꯜ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯆꯠꯂꯒ ꯃꯉꯣꯟꯗ ꯑꯊꯦꯝ ꯄꯣꯠ ꯀꯠꯇꯨꯅ ꯍꯥꯏꯖꯔꯒ ꯐꯥꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯂꯥꯏ ꯑꯣꯏꯔꯝꯂꯕꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯀꯅꯤ"꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯀꯤꯔꯝꯕꯗꯨ ꯀꯣꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯨ ꯊꯣꯡꯂꯦ, ꯌꯨꯉꯧ ꯁꯨꯡꯂꯦ꯫ ꯅꯣꯡꯃ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯨ ꯈꯔꯨꯡ ꯑꯃ ꯄꯨꯔꯒ ꯈꯨꯜꯒꯤ ꯊꯧꯕꯩꯗ ꯊꯝꯗꯨꯅ ꯈꯨꯟꯖꯥꯗ ꯋꯥꯀꯠꯂꯤ꯫ ꯈꯨꯟꯖꯥꯒꯤ ꯑꯍꯜ, ꯃꯥꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯈꯨꯔꯥ ꯃꯇꯣꯟ ꯄꯨꯝꯅꯃꯛ ꯁꯨꯅ ꯇꯤꯜꯂꯛꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤꯅ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯅ ꯃꯤꯔꯣꯜꯂꯤꯉꯩꯗ ꯂꯥꯏꯔꯦꯟꯒ ꯎꯅꯗꯨꯅ ꯉꯥꯡꯅꯈꯤꯕ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯁꯨꯒꯥꯏꯅ ꯇꯝꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯥꯏꯔꯦꯟ ꯐꯥꯕ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯅꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯅ ꯁꯤꯡ ꯃꯄꯣꯞ ꯑꯁꯨꯕꯅꯦ, ꯃꯇꯣꯜ ꯊꯣꯛꯄ ꯐꯧꯒꯤ ꯅꯣꯄꯣꯛ ꯑꯁꯨꯕꯅꯦ, ꯎꯃꯤ ꯑꯁꯨꯕꯅꯦ, ꯌꯨꯄꯥꯜꯅꯦ ꯄꯨꯔꯒ ꯈꯨꯜꯒꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯂꯥꯏꯔꯦꯟ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯂꯥꯛꯂꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯅ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯈꯨꯔꯨꯝꯗꯨꯅ "ꯍꯦ ꯂꯥꯏꯔꯦꯟ ꯏꯕꯨꯡꯉꯣ, ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯒ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯏꯆꯥꯅꯨꯄꯥ ꯀꯈꯨꯏꯒꯥꯏ ꯑꯁꯤ ꯏꯕꯨꯡꯉꯣꯒꯤ ꯅꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯕꯅꯤ꯫ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯛꯄꯨ ꯏꯔꯥꯠ ꯊꯧꯅꯤꯖꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯇꯥꯛꯄꯤꯕ ꯃꯇꯨꯡ ꯏꯟꯅ ꯀꯈꯨꯏꯒꯥꯏꯅ ꯂꯥꯏꯔꯦꯟꯒꯤ ꯃꯀꯣꯛꯇ ꯁꯤꯡ ꯃꯄꯣꯞ ꯑꯁꯨꯕ, ꯅꯣꯄꯣꯛ ꯑꯁꯨꯕ, ꯎꯃꯤ ꯑꯁꯨꯕ ꯍꯥꯞꯂꯒ ꯃꯊꯛꯇ ꯌꯨꯄꯥꯟ ꯍꯩꯊꯔꯦ꯫ ꯐꯩꯒꯥꯎ ꯀꯧꯕ ꯐꯤ ꯑꯗꯨꯅ ꯂꯥꯏꯔꯦꯟꯒꯤ ꯃꯊꯛꯇ ꯀꯨꯞꯁꯤꯜꯂꯒ "ꯍꯦ ꯂꯥꯏꯔꯦꯟ ꯏꯕꯨꯡꯉꯣ, ꯏꯃꯥꯒ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ, ꯃꯥꯡ ꯊꯥꯕꯤꯔꯣ" ꯍꯥꯏꯔꯛꯂꯦ꯫ ꯀꯈꯨꯏꯒꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯔꯦꯟ ꯑꯗꯨ ꯃꯀꯣꯛ ꯊꯥꯡꯒꯠꯇꯨꯅ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ꯫ ꯃꯃꯥ ꯃꯆꯥꯅ ꯂꯥꯏꯔꯦꯟꯒꯤ ꯅꯥꯛꯇ ꯁꯦꯟꯅꯕꯒꯤ ꯃꯑꯣꯡꯒꯨꯝ ꯆꯠꯂꯤ꯫ ꯇꯨꯡꯗ ꯈꯨꯟꯖꯥꯒꯤ ꯑꯍꯜ ꯂꯃꯟ ꯃꯤꯌꯥꯝ ꯃꯈꯨꯠꯇ ꯊꯥꯡ ꯇꯥ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯍꯣꯏ ꯂꯥꯎꯗꯨꯅ ꯆꯠꯂꯤ꯫ ꯈꯔ ꯆꯠꯂꯒ ꯈꯨꯜꯒꯤ ꯂꯝ ꯌꯧꯔꯕꯗ ꯀꯈꯨꯏꯒꯥꯏꯅ ꯊꯧꯕꯩ ꯇꯥꯛꯄꯤꯔꯣ ꯍꯥꯏꯔꯛꯂꯕꯗ ꯂꯥꯏꯔꯦꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯧꯕꯩ ꯇꯥꯛꯂꯦ꯫ ꯄꯥꯈꯪ ꯐꯥꯜ, ꯂꯩꯁꯥꯕꯤ ꯐꯥꯜꯁꯨ ꯆꯠꯇꯨꯅ ꯁꯨꯅ ꯇꯥꯛꯍꯜꯂꯒ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯌꯨꯝ ꯇꯥꯅ ꯂꯥꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯀꯣꯀꯟ ꯀꯧꯕ ꯎ ꯃꯇꯨꯞ ꯑꯃ ꯀꯛꯂꯒ ꯂꯥꯏꯔꯦꯟꯒꯤ ꯃꯀꯣꯛ ꯃꯅꯥꯛꯇ ꯊꯝꯂꯦ꯫ ꯀꯈꯨꯏꯒꯥꯏꯅ ꯂꯥꯡꯆꯩ ꯎꯒꯤ ꯆꯦꯒꯞꯅ ꯂꯥꯏꯔꯦꯟ ꯃꯀꯣꯛꯇꯨ ꯐꯥꯗꯨꯅ ꯆꯞꯂꯒ ꯀꯣꯀꯟ ꯃꯊꯛꯇ ꯊꯥꯡꯒꯠꯂꯦ꯫ ꯂꯥꯏꯔꯦꯟꯅ ꯊꯥꯡꯐꯝ ꯄꯤꯔꯛꯂꯦ꯫ ꯀꯈꯨꯏꯒꯥꯏꯅ ꯃꯄꯥ ꯃꯄꯨꯒꯤ ꯃꯃꯤꯡ ꯁꯣꯜꯂꯒ ꯊꯥꯡꯅ ꯂꯥꯏꯔꯦꯟ ꯃꯉꯛ ꯀꯛꯂꯦ꯫ ꯊꯥꯡ ꯃꯆꯤꯜ ꯑꯇꯨꯝꯕꯅ ꯂꯥꯏꯔꯦꯟꯒꯤ ꯃꯕꯨꯛ ꯍꯣꯒꯥꯏꯗꯨꯅ ꯌꯦꯡꯕꯗ ꯁꯅꯥ ꯑꯍꯤꯡꯕ ꯃꯆꯨ ꯃꯥꯟꯕ ꯁꯦꯝꯕꯨꯡ ꯑꯃ ꯂꯩꯔꯝꯂꯦ꯫ ꯁꯦꯝꯕꯨꯡ ꯑꯗꯨ ꯀꯈꯨꯏꯒꯥꯏꯅ ꯂꯧꯁꯤꯟꯗꯨꯅ ꯊꯝꯂꯒ ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯠ ꯊꯧꯅꯤꯔꯕꯗ ꯂꯥꯏꯔꯦꯟꯒꯤ ꯃꯁꯥ ꯑꯗꯨ ꯃꯇꯨꯞ 8 ꯊꯣꯛꯅ ꯀꯛꯇꯨꯅ ꯊꯣꯡꯂꯒ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯀꯧꯊꯣꯛꯇꯨꯅ ꯁꯥꯅꯩ ꯌꯨꯅꯩꯔꯦ꯫ ꯂꯥꯏꯔꯦꯟ ꯁꯥ ꯑꯊꯣꯡꯕꯗꯨ ꯆꯥꯃꯤꯟꯅꯔꯦ꯫ ꯂꯥꯏꯔꯦꯟꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯀꯈꯨꯏꯒꯥꯏꯒꯤ ꯃꯥꯡꯒꯣꯟꯗ ꯊꯦꯠꯂꯦ꯫ ꯂꯥꯏꯔꯦꯟꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗꯒꯤ ꯐꯪꯕ ꯌꯥꯏ ꯄꯨꯕ ꯁꯦꯝꯕꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯀꯈꯨꯏꯒꯥꯏꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯆꯥꯕ ꯊꯛꯄ ꯋꯥꯠꯇ꯭ꯔꯦ꯫ ꯈꯨꯜ ꯑꯗꯨꯗ ꯃꯍꯥꯛ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯦ꯫ ꯏꯅꯥꯛ ꯈꯨꯟꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯂꯨꯍꯣꯡꯂꯦ꯫ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯦ꯫ ꯃꯃꯤꯡꯅ ꯒꯥꯏꯂꯨꯁꯨꯡ ꯊꯣꯜꯂꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯀꯈꯨꯏꯒꯥꯏꯒꯤ ꯃꯃꯥ ꯁꯤꯔꯦ꯫ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯔꯛꯄ ꯑꯁꯤꯗ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯅ ꯀꯜꯂꯛꯇꯨꯅ ꯃꯥꯒꯤ ꯁꯦꯝꯕꯨꯡ ꯑꯗꯨ ꯂꯣꯟꯅ ꯂꯧꯅꯅꯕ ꯋꯥ ꯇꯥꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯍꯥꯛ ꯃꯁꯥꯗ ꯅꯠꯇꯅ ꯃꯇꯨ ꯃꯆꯥ ꯐꯥꯎꯕ ꯃꯈꯣꯏꯅ ꯆꯥꯅꯅꯕ ꯆꯤꯟꯖꯥꯛꯇ ꯐꯠꯇꯕ ꯍꯨ ꯌꯥꯏ ꯍꯥꯞꯆꯤꯟꯗꯨꯅ ꯄꯤꯖꯕꯗ ꯃꯁꯥꯗ ꯂꯥꯏꯊꯨꯡ ꯄꯛꯂꯦ꯫
ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯐꯠꯇꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯑꯁꯤ ꯎꯕꯗ ꯀꯈꯨꯏꯒꯥꯏ ꯃꯇꯨ ꯃꯆꯥ ꯄꯨꯔꯒ ꯑꯇꯣꯞꯄ ꯈꯨꯜꯗ ꯍꯣꯡꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯈꯨꯜꯂꯥꯟꯗꯨꯅ ꯊꯨꯡꯂꯨꯔꯤꯕ ꯏꯃꯨꯡ ꯑꯗꯨꯅ ꯍꯦꯟꯅ ꯃꯕꯨꯛ ꯐꯠꯂꯝꯗ꯭ꯔꯦ꯫ ꯏꯃꯨꯡ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯒ ꯀꯈꯨꯏꯒꯥꯏ ꯑꯗꯨ ꯁꯤꯔꯦ꯫ ꯃꯇꯨ ꯃꯆꯥꯁꯨ ꯁꯤꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯊꯅꯝꯕ ꯁꯦꯝꯕꯨꯡ ꯑꯗꯨꯁꯨ ꯁꯥꯒꯩ ꯃꯤꯌꯥꯝ ꯃꯨꯟꯅꯕꯗ ꯈꯠꯅꯔꯦ꯫ ꯁꯦꯝꯕꯨꯡꯗꯨꯁꯨ ꯀꯥꯏꯔꯦ꯫ ꯀꯔꯥꯝ ꯆꯥꯎꯕ ꯁꯥꯒꯩꯁꯤꯡꯅ ꯁꯦꯝꯕꯨꯡ ꯑꯗꯨ ꯄꯥꯝꯕꯗꯒꯤ ꯀꯈꯨꯏꯒꯥꯏꯕꯨ ꯆꯤꯟꯖꯥꯛꯇ ꯍꯨ ꯍꯥꯞꯆꯤꯟꯗꯨꯅ ꯂꯩꯊꯨꯡ ꯂꯩꯅꯥ ꯄꯛꯍꯟꯗꯨꯅ ꯍꯥꯠꯈ꯭ꯔꯕꯁꯨ ꯈꯨꯟꯖꯥꯁꯤꯡꯁꯨ ꯁꯦꯝꯕꯨꯡ ꯑꯗꯨ ꯐꯪꯗꯅ ꯂꯦꯝꯅ ꯃꯥꯡꯈꯤ꯫